ngase phongkiba tongan manipuri se phongsing amasung thokiba thawdwa thoksing dagi maruibi ipausing myamna thamjagi ahanbada hoyelan pawdagi lokusaraga kumbigi saidel mangjing Kuki militant sing numidang phawbu thoknakhre lan soknariba phurup amagi nupi khra army gi fizol setnalaga purakle haibadagi mafam ahumna nupi singa kanmuknakhre tera khongsang bi maning sing numai kapre nambol kaitel tier ga sel kapra dukan ma mai sakre maira pai bikhra sokle amaromdana Kuki militant singna thaklamba bonggi lang sanom sire amaromdana sagolban gi club kuntra ga mathoi amasu maira pai bi lu kuntra ga mathoi Narendra Modi gi mitam mai thakre amaromdana zaribamda chuchampur amasum kangpokpidagi miyoi mari phabadagi nupi singna police station na thumjelure soide tera khongsang bi maning singna numai kapre ngasinung thilpung humlom tarakpada Bisnupur district ki Fogakchau ikai police station jurisdiction manung saliwa tera khongsang bi maning thangba sarukta leiba singi mathakta numai maru khara kapkhibagi makol mafam asiga naknana leiribu khunja singna taki adumoina mak numai maru singa du karigidama kablibano habiki sapsaba marang khangmangam khidri adumoina ma singi saruk aduda matam kharagi mamang Kuki militant singna bunker sagalaktuna leirakhibana makhoigi maraktagi kapu oigani hairi kumbigi saidel mangjing Kuki militant singa numidang phawbu thoknakhre lan soknariba phurup amagi nupi khra army gi fizol setlaga purakle haibadagi mafam ahumda nupi singa kanmuknakhre ngarang su Bisnupur district ki irengmam amasung kainogi maningda leiba singi sarukta taba Kuki khul kharada shugi militant singa mitai khul ngakpa khunja singa amasung state force ki apunba khutpuga akan mawongda khut thoknaduna Kuki militants ani sikraba matung ngasisu amuhana saidel mangjing nakalani gi marta khutona khre thawdo tholiba mafam asisu Bisnupur district ki manung sanmani kumi police station romdagi khanong pokta kilometer mapallom lapnaraga Suchampur district ka tainana leibani hana su mafam asita Kuki militant singa khutokna khibagi thawdok sing thokhraba matung sinung thilpung ani rom taramdai dagi Kuki militant singa saidel mangjing gi mitagi khul sing tamna nungmai kapsinduna attack sa tharakibana hari thawdo asidagi mitai khul ngaklakliba khunja sing maigei dagi su khut handuna kamnaki loinana state force sing su thawdok thokpumna sangsilaki hari nakalani gi marakta nungthilpung ani ga minute yankhai ga manga tarakpa phawba akan mamongna khut thoknaraba matungda ngaklamnaki adubu khanghaudana nungthilgi pung mari makhai rok tarakpadigi Kuki militant singna amana nomai kap horakpadigi nakalani gi marakta numidang phawbu lepna khuthonaki adumenama thawdo asida nakalani gi marakta asu apan yawbagi pawdu official oina phamangam khidri amaramda ngarang ayuk pung khara supna Bisnupur district ki mitai khul sing oiriba irengmam amasung kainogi maning thangba singi sarukta leiba thingkhai khunau yauna loibol Kuki khulda shuda leirakliba Kuki militant singa khul ngakpa khunja singa amasung state force pulaga akan mamongna khuthoknaduna Kuki militants ani sikiba thawdok matungdagi ngarang numidangdagi hauraduna tidim lambi paringi mapum kyada nupi singna asat ok sing khamduna makhoigi asengba masa khangdokpagi thabak sing satharaklingai gi sairakta Jammu and Kashmir rifle gi tarukta lakhiba personal sing haujik satharakliba lan sida yawriba phurup amagi miyoi sing lanmi gi fizol setlanduna purakle haibidagi mapum ahumda nupi singa gi marakta akan muknakhre ahanbagi thawdo asi ngasin numijungba matung pungkhai khara helakpa adu wide Imphal lagi tidim lambi paring Suchampur tamna lakhiba JNK rifles ki personal singa maira paibi sing gi marakta morang langkhai da thokibani mafam asida leiram ki banupi sing army ki maruti gypsy ama masum truck manga da lakhiba personal sing adu gi manungna asingba lanmi na ta singnaba miyoi khra yawre haiduna lambi mayai da phamjiduna sapi yaro haiduna thinki morang langkhai da yamlaba nupi sing athing pirakpadegi JNK rifles ki maike digi let us maintain peace aikoi pun santi kaidana thamsi we are four friends aikhoine khoigi marupni haina thaba flex ama puthorok lambi mayaida makhoigi personal ni nakal paidun lekhi army gi makedigi wapam singa si phongdoraglaba phawda lambida thamjinduna thingkibi nupi singna makhoina singnari badu kokti haiduna masi lengdana thatuna leibadagi lanmi sing changsilakpa ngkhide phiba madudagi JNK rifles ki uniform set pinupi personal manga nomai paiduna kumtharaklaga makhoibu thingkibi nupi sing makhatana changsilaktana ba thatuna thamki nakalani gi marakta pung amarom hena yetnarabasu khai taba ngamdabadagi JNK rifles ki nupi personal singa dugi saktak se puthur au haibadagi lanmi gi gari taruk morang khairom da satpagi muhutta mamai leragi Imphalom danki adomenam lanmi gi gari taruk aduna ningtho khong kaithel yorakoda mafam aduda akoi bigi nupi sing yauna pulam ki bi yamlaba maira pai bi sing amuhana makoi bu thaki loinana JNK rifles ki nupi personal singa dugi identity card puthokuna yenglaba matung satki bi yagan hen phungtoki adomenam nupi personal sing ni uniform set nupi sing adugi identity card puthokta badagi nakalani gi marakta amuhana akan mamongda munakhi miyam adubu Bisnupur PS ki OC laktuna lakshina bu honaki adubu ma amasuma ki team na ngamlakta badagi ASP Roni Mayengba mamasum additional ASP LO
Satyam Takhilamam Laktuna, Merapai sing Apamba Kadino Hanglake. Mapamaduda Muknarapagi Matang Merapai be Manafundukiba, ZNK Rifles on the Central Force in the Tidim Lamida Madam Zana, Satok Jacinta Ating Mapiti, Adabu, Madam Kangana, Lapashing the D, Madam Pioduga, Satlu Hybenaki. Nasina Lanmishing Gari Tingliba Shisu Makogi Marathon be personal singer on Bashida Singapore, Madam Makogi identity card sing Ulabamatung the Saktiaganaki, Wapamusiki Merapai sing Apamatumina ESP Mawongda, ZNK Rifleski Gari sing Merapai Bisina, Sek Tokiama di Nupi personal singer to Gimatang Wong Pong Tong Narabamatunda, Merapai Bisina, Lanmiki Gari Taruki, Adubumako in Impalton, Hegalaki Lambida, Nambol Katil Amakasu, Omlakshu boy in Merapai Bisina Tatuna, Satmana Bahiram the Akan Mamunaraki. Mungnarak Padrigi, Impalum the Lakiba, Repeat Action Force Ki Mashingam, personal Sinamera Pai Bisingbo, Tan Kaina Bigam tear gas seal Kulum Kaki, Mashida Mera Pai Bika tear gas seal Napan Viana, Guide on the Senabada, Tushin Mudi Shokyaki, Masigimatata, RAF ki personal Sinakabaka tear gas Napan Viginambol Katil Hangba, Nambol Mahalakai Digi RK. Devotion Drakova, Muemagi to Kwan Maisalak Padi Bisnupurgi Fire Brigade, Laktun Kalaki Hiden, Supau Shnamakatan Fundorkli. Amaramdana Sagol Bangi Club Kuntragamatayama Sumera Pai Bilu Kuntragamatun Narendra Mudi Mita Maitakre. Kuki terrorists in the Manipur yellow missing Akanana Mitation, the Landarakli Bashita Prime Minister, and Tomina Lesilaki Bas, the Karamaming, Tam Libagi Hybado Amukena, Sing Nahale Hyraduna, Landarakli Bas, Sigamari, Lena Atubumat, the Prime Minister, you walk Matamgada when I have Kongzanga, Nasi Sagol when the labor upon the club Kuntragamatuma Sumera Pai Bilu Kuntragamatuna Prime Minister, Narendra Mudi Mita Maitakre. Ngasigi Kongzanga Sigamari, Lena Sagolban upon Malup Sapulgi, Convener Arke, Johnson Tolak Sirolamana, Prime Minister Narendra Modi Tawashina Tashinama Equebo, Huntabami, the Tami have my exchange Lavakudamane. Madam is Nancy Sagol Bundle upon Bakla Kuntragamatemas, Mera Pai Bilu Kuntragamatuna Maki Mita might have it. As she go Kongtang, Prime Minister, and a walk Mama Power from Doctor Power, Satakigan Hedi, London a club Amasum at the Etopo organization Singasu, Kariguma Prime Minister, and a walk from Krafundora with India government, what was Shikarama Mong, the Ying, Liamasum, Oration Karma proper palm, have to do, make sure come Hana, can be better. The Prime Minister Gimita Masimatam Kutimakta Maithadana protest dominance Hinasu Apple Dorkly. Amarum than a Kuki militant sing the Taklama Bungilang, the Sanom Sire. Lang Bistopu district Erangam Amasum, Kainomite Kul Singiga, Manning Saruta Nukatil Manbi, PS Nicole Liberting High. Kunau Yauna, Mapamasiga, Colonna Riba, Loibol Kuno Kuki militant singer Kulnga Kunjasum State Force upon Bakutpo, Thoknakhre Matunda, Kuki militants in Lyric Liba Singi Sargoshida, Kakalapada, Kudong Tiba Mayok Nahanabagidama, Bungte Sirugi Manning Tamas Sarta Taklamba Bong Amapukaira Padagi San Home Siri, Taudoshi, Nasinung Tilpung Madi Krehelak Pada, Tokipani, Mapamasida plant or River Bomb Puna Anini, Bomanimak local med bombs Ningatan Hedi, Bomani Sigimanunda Amagimataka sensing the Nesilu Badigi, Pokaira Kivan Hedi, Taudoshi Pau Tower Gimapamasida Sanction Lubu Kulnako Sinasu, Atopa Pokaid River Bomamasu, Tenakadi. Amaramdana, Ziribam Sampuram, some Kampokidagi, Mari Power again, Pishing the police station at Tomzelure. Ngasi numiyungba adu wide Ziribamgi Babu Prad Mahindra Zip MN05 Heist 5886 that Chusampur some Kampukidiki Mama Masaya no Miyu Maritunguna Lakana Maduda Nupishin Namakoibu Shenarapadi Police Commando personal Sinamakoi Maribu Lokalaga Ziribam Police Station da Kushinavadi Police Station Sitam Nupising Toms Lacre Adumoinama Nupising the Police Kimakedi Laksindra Control Tokiluina Miyu Maria Dugi Maming Mata Hangdoki Makoi Maria Dusampurgi Sulo Pai Kuldagi, LS Paul Hang saying Nipugamapan Apopalekidrava, Zankolen, Makiluinabi, Nailam Hangi, Elias Grace Nipugunipan, Makoyanigi say Taragamangarom Suraba Masano Pa, Mamasum Kapuki district, Shaikulagi, Binot Rai, Elias, Led Kungam say Nipugum, the Apokpa, Kunjurai, Elias, Nemza Kolko, Mishing, Haibakang Monkey, Makoi Marimaki asking Maming Matak Hangdo Globamatuna, Police Namakoi Boss, and I'm talking about academic section Torang Kotuna, Tamki Swadi. Makasa Tarapoina to Papomana, Lucimaning Hart Kibiki Mayo to Nagata Mapam Sing the Parks and a Kongzang Sanction United Committee, Palil Mera Paibi Upon Malup, Kongzum Circle Coordination Committee, Kongzum Bazar Mera Paibi Masum, All Wangzing, Lumding Court, RNB Co Club Organizations work at Kongzang Sanction. Then of all district Viram Kuldagi Masagi say Yang Hekatarum Surabi, Lucimaring Apokpa.
Thawkhal maring kowi maring fruki nupi amabu miati na hakki bagi thawong yaning daba phongdok tun United Naga Council UNC na Manipur gi naga sna tab mapum singda ngasi ayuk pung taruk tagi numidang waram pung taruk fawo total shutdown khongjang sangsing ki badigi mapam sing ngasi gi mausa gi punsi da sangna kai ba tokre UNC gi khongjang asu bu sagol laduna tengno palo mari sandal district gi mafong kya da su lambi thingma khloina wok khongjang sing sangsing ki mapung oina leikhidre bigi yum laidiba palel manakta leiba yularam amasum lonaba khulsun gi masing yam laba nupi nupa sing thulaktuna NS 102 Imphal Mure lambibu palel thong manakta thingzinduna wakat khongjang sasingki ngasigi khongjang asida leikhidra bi pokminaba mabungna lawba manama grace na permission phongdorakpada masagi saiso al oiraba mahapu kari maral gidama hatpi prangki maki maral miyamna khangan birau kari shokibagi dama asuk tamthina hatpi banaiki loinana imung manung na thamoi sok nungai taba phawi hairaduna mihathina hatpi khrabi maki haksang adugi saruk punama watna logo pame manipur lenga nasu athuba matamna maral leibising gi matakta logi sapsab sarak khangan biaiki khongjang asibu sogaloduna tengno palam sum sandel dasu naga miyamna tongan tongan mafam singda satkiwa wakat khongjang singda we strongly condemn the brutal killing of Lucy Maring Naga. Do not deplay of sentiments of Naga. Arrest culprits. Stop killing Naga. Haina thap lekat singpaki. Loinana. We want justice amasum justice for Lucy Maring haiba khulaw sing slauki. Ngasigi khongjang ngasigi manung sana kaksing amadi Thaupal district ki mafam kaya da su wakat khongjang sing sangki. United Committee palel amasum Mairapai bi apun malup palel anina sinduna palel kaithel mafam adugi mitai nupisna wakat mifam thangki. Khongjang ngasigi mari lainana United Committee palel gi convener moirang thip Jiban na phongdorokibada Lucy Maring gi miadas committee sit natara Mairapai bi apun malup nasu akan mong yaningde Misi waroisin ama lengang na athupu matam na purao yellow fruit oiriba Lucy Maring gi misi nungai taba phongdok laduna ngasi ayuk tigi hauraduna palel kaithel da pung taraga ni thogi total shutdown tok haidi loinana maki imung manung amadi Maring kangluk ki awab da su committee am sumaira paibi apun lup na saruk yazari hen phongdoki miada sigi mayukta kaksing lamkhai da su miyam gi asobo kat mifam ama kaksing gi nupi sing na sangki wakat khongjang sigi manung chana leikhidra bigi thawaina mapuki manakta ingna singna leiruna bigi da min ama tumina leptuna thawni khibag loinana maki mafamda ikai khumna butki maki thamoi shoklaba thawdo sigi asum langla langjin puthok piu haiba yauna tuwan tuwan demand sing iba plate card sing pai ke masung khola woin slauki Khongjom Circle Coordination Committee amasung Khongjom Bazar Mairapai binasu Khongjom kaithilu wok khongjang sangki khongjang is saruk yakibi nupi amana phongdorakpada maring ningol Lucy gi miat adu laktuna ba kanaguma khanglup khragi khujul thorang haiba singna phawi miat asigi matang lengana athubra inquiry tawduna asuma langna langjin puthok piwai Olwangjung lamting Karen Biku Club Organization Sinduna Maring Ningola Mabu Masagi Identity Ningtina Kangana Hatkiva Tadok Yaning the Pundoki Loinana Maki Damak Maring Kaitel Wangzing Awab Pundoki Torams Pangtoki Makasa Tarapuina Top of Home Manipur Inkta Pahanjin Hanmangam Minister Pam Tadopio Congress Numit Humdraga Mangani Shuraglaba Manipur Lana Solution Mina Valenga Matik Sawa Tapak Lokat Pio higher than Kuki militant Sing the Misam Kia Hatre Lengana Misam Miam Kia Yam Shiba Ngaribano Hangladuna Manipur Tangdu Laitava Purapangum the Minister Pam Tato Piro Hina Congress and demand okre. While Musingasi BT wrote to Liber Congress Bonapang to Papagi Mipam the party is General Secretary P. Sarana Fundo Kibane, Mana High. Manipur House Ori Tangdu Laita, but Pipam see the BJP Lengana Kari Tauduna Lady Vegi Habisi Miyangi Wang Werle. Lana Sin Miyaki Punsi Mangan Credo Bungasi Power State of the Union Lengana, Wapam Matafong Doctor Laislak Livas Yanning Day. Lenga ama leibigi mating futok tuna sabsawa thaudang lauduna Manipur ingta pahanjilak na bohona fam to eki lana sina khundaminari miyam puna magwa bigi ngam khaileptre mahiroi sing mahitama phangdabadagi kangaw ngare masigi mathakta internet thingjin khibana pau phawna ba phangdana amama taibang amada leire hiram kya da apan mathukole o singu bigi masum sana thakna bigi polam singi mamaluang khalakpana miyam kudong sara ba mayong halaiki Maramasna State Amasun Union Lengana Lana Laxana Bohona Haningi Haiduna Prime Minister Nawa Mata Funguk and Ledakli Shibusi and Daki Manipur Lady BJP Lenga Si Mamin Kaktagi Lenga Oibutore Irang Laxana Bano Tapaxing local Mamiudre Ek is Policy Yamnamaru Oiba Oib State Si India Lengana Lumna Laurongani Haina Kalubane Dupumasi on a time of the Miami Mirau called Power Tabitraki Home Minister Amitsana Manipur Lamar State Territorial Integrity
kai hello amasum sugi ground rule thugai basing chairak pigina haram labasu thabok oina di lakholaktre se minister n berena day week magazine da piba interview amadasu lalawa singna sugi ground rule ngaktre amasum lambi sarak ta kulai paiduna satpegi evidence oina video footage sing lairi hanis phungdokhrabani haina search tokhi aduga hauju phaw action amata lakhotana lairiba karigino anki thabok lakhotpa ngamloidaba oirabadi se minister amate lenga ki lusing humanity ground from thadopio saiki Makasta tharakpo ina topa pawamna sit minister unana balakpa nupi sing thinglubadagi singjamai da akan mamong na muna khre Manipur gi ngam khaida singnaraglabadi mama oibising lemna tharoi haba wapam iba banner pai dana ngasi singjamai khetri lekai da leiba thawai medial amadi maira pai bising gi lupna sinna singjamai thonagi nupi singna lewa asigi phiral pai dana sit minister unana balakpa da police na singjamai singama khong traffic island na thingduna thambadagi sit minister unadriba phawba halaroi haina lambi mayai da phamjinduna protest tokre Thawai Miral amasung mayra pai bising na nat ko iba pizol setaduna changsilaki ba khongjanga singa se yu pung taram tarakpadi kharakibani khongjanga se singjamai kaithel phamising saryaki Police na miyam da rally satpadi yaro sit minister unabagidi mihut khara sataga unabiyu haibaduna pising na mapamadu sit minister lakhallu haiduna lambi thingna khongjang sangsingkibani khongjanga sida saryaki bi amkil gi president Lauremam nganbin hauju phawa leptri lana sigi matang na pian bu wapam sing pawmising na phungdoki Manipur divide and rule policy salai heba mek sing laide numidang phawa khongjang sangsingkibi sing handoktabadi police amasum RF na tear gas sel sing kaptuna tangkhai ki soide amaramdana miteina lal tobunati Miteina tarolagadi hena wagani lan khambiyu laishimba Miteina lan tawbunate isa ngak thoknaba lan thengnabani maramisna lan khambiba ama yaudrabadi sangtharalaga hena awaba lakani maramisna lan khambiyu hen Rajya Sabha gi MP su oiribaning tholashim sana jawbana phongdokre wapam singa si mausagumna sana kunungda mitei pangal igi khungul liba foundation committee Manipur na sinduna pangthokiba igi khungul liba pukmen pawmena ba thoramda MP na athoba mithunglen oiraduna phongdokibani Haujik sa tharagli balana sita leikhidre miyoi sing mafum na minute ni tumina leptana awaba phongdokhibaga mifam sida mana hai lana si khamba yaudravadi nomugi sauning pian bi henglakani tasing na miteina lan tawge khlaklabadi ngasi oiriba phibam sidagi hena awaba gani maram masina hena awaba oidringai na taibang mapu da sukhuramsi thamoi singna haijaduna nakalani gi leader sing da satuna hakthingna lana si leplasi haina haibi waiki masida iyadaba Kanglupto mitay oirabasu Kuki oirabasu warak piwaiki mitay di lan pamdi tangdulay tawa ingsik papami laminari ba purup kanglup kude nungsisana lamina papami sayili singkya laminari liba si makhatana su lamina kigani lana sida Kuki na taba mapana ki sanglak pamiyoy singsi yoksilak le hain su fongdo kiyari Amaramdana India lengaka July 13 UPF amasum KNO ga wari sakigani MS Misho gas ki truck ahum mai thadok lamba yawn Kuki zo khul singda letan attack satharak le haibigi maralda ngarang ahing nungyai rigi kotuna pungum drag ni to total shutdown satharak ki ba dunga si ahanma numita thoninga ba thawdok amada thokidre hongjanga sigamari lena kotu gi general secretary Laminlun singshina phungdoki bi Kuki zo political stock ki makha tarak poina thasi kungatur do union lenga na UPF amsum KNO gi mute singa wari sana na ba leplak le hairaduna india lenga pu thakat ba phungdokre Makasa tharakpo oina topa pawmana IG zone 2 kabib ke masamak tonglakpa gari ko kaithil da mai thakre tidim lami gi mafam kya da miyamga central force ka sauna munakre hawkhiba numit khrani tangdul laitaba phibam ama leiruraba tungda ngasi imphal gi maroiba mafam kya marum na nauna irang thokre Manipur police ki IGP zone 2 kabib ke IPS na tonglakpa maruti CS kar ngasi numidang pung mapalom tabra kwa kaithil gi traffic point mayada miyam na mai thakre thawdok thokpam digi phangma pawna hai IG ops ke zainta IG zone 2 kabib ke Paul East ki ASP Khetri mayum sibakandana lusing masing yamla police kambu ama nambolda hawrapa miyam gi khongjang nam tharuragi imphalom da halakibani makhoi na tonglakpa gari sing adu mathang thawraga lakpa masing yamla nupi amasum nupa singna lambi thalaga thamki makhoi gi gari sing adu check tawgani yekna bapuraga satlamgani haiduna miyam aduna tharang tarakhi tanja adu kabib ke di miyam mar adudagi laitholaga atai police gi manakta laisilaga lakhi IGP Zayanta masamangna gari edu police ki ni hairaba phawbu miyam aduna thawoina takidi gari manung adura tear gas yawi noi maru yawi gari khamu yadi gari kana thawi haibna singba tonga kyana maram oiraduna masing yamlaba miyam hochinara khi amasum gari edu mathak makhawan thoki
Masing yamlaba miyam du lakshinanaba police na tear gas sil kaya marum kapadana tana nungmai round kaya marum su beng fair toke aduba police personnel sing aduna miyam adu control to bang kide kudakta gari adu mai thagalaki Manipur fire service ki personnel sing laktuna mai kanana honaba phaw lambi thingkhibana maram oiraduna mafam du yoraga mai kanana thorang tawudadi ayam srok sing sakre gari adu ki number plate phaw uba phangkidre amaramda tidim lambi ki moyang lam khai ningtha khong bazar amadi nambol Jammu and Kashmir rifles ki timama lakpada miyamna chingmari ki sauna mukna batokre ngasunung thul sarona pung taragani thuiga makhairon helakpa duwadi Imphal maiki ri Susampur maiki tamna posai amadi nupi personal sing yawu gypsy amaloina truck manga da lakhi Jammu and Kashmir rifles ki personal sing moyang lam khai nupi miyamna lambi thatuna sangkidre Jammu and Kashmir rifles ki team maduna moyang lam khai Europe matam nupi miyam maduna lambi thatuna thamki Maduda Jammu and Kashmir rifles ki mekedigi let's maintain peace aikoi puna shanti kaidana thamsi we are your friends aikoi nakoi marupni haina thaba flex ama puthokuna lambi mayai da personal ani na paidana rakhi adubu nupi meyamna makhoi bisalan kide Jammu and Kashmir rifles ki nupi personal mangana full uniform shelaga makhuta nongoi paiduna nupi meyam adu makhoi ki gari tamna sangsilaktana ba mamang thangduna ngaktuna lekhi Moyang lam khai punga mahena hainarabasu nupi miyamna salandabadagi Jammu and Kashmir rifles mamai leidun Imphal maiki tamnanki adubu Jammu and Kashmir rifles ki timaduna ningthaw khong bazar Europe ningthaw khong amadi apoi bigi nupi miyamna amuk lambi thatlaba matung Jammu and Kashmir rifles ki nupi personal sing adugi ID card puthoklaba matung satkibi yaganai ki adubu ID card puthoktabadagi sauna muna bathoke Bishnupur police station OC laktuna miyamadu lakshindana bonaki adubu ngamdabadagi ASP Bishnupur Roni Mayang bumamadi additional SPLO Satyam takhela mamsu laktuna miyamgi apama sangki mungnabaduna ningthaw khong apunba maira paibiloki RK Tombi Snana hai Jammu and Kashmir rifles amadi Central Force na tindim lambi asida maram sana satuk sin tawuda aikoina athingma pidi adubu maram khangdana lakpasingdadi maram piyu haiduna satlu haibani adubu hausik thingliba sida Jammu and Kashmir rifles marakta nupi personal sing yorokpa asisingnei makhoi ID card show toraga makhoi satpa yagani adubu makhoi ID card uttabana athingma se pibana ki miyamgi apamagi matukina SP Bishnupurgi mamangna Jammu and Kashmir rifles gari sing adu nupi singna sek tawki amadi nupi personal sing adu Assamese ni haina saktaklaba matung ningthaw khongdagi thadokki haidi ningthaw khongdagi satkraba matung makha tarak poina nambol nupi miyam horaptuna Jammu and Kashmir rifles ki personal sing adu numidang wairam pung manga helakpa adu wai gari thatuna thamki mafam aduda miyamna athingma matam phaw sauna mukna bathoki mukna badura ehenba Central Force ki team laktuna nungmai amadi tear gas shells sing kaptuna miyam adu lakshana bonaki thawdo odura asu apan gi pawni fangri Jammu and Kashmir rifles ki personal sing numidang pung tare taramdai nambol thadoktuna salankre hauji athingba da RAF Central Force Manipur police sing ti dim lambi da thoninga thawdo thokuna ba akan mawongda section tharang lokhali so haidi Lushilakpo ina to papom CM unadriba phaw haloi hana singjamai da nupi sing khongjang sangsingkhre Khoijumantabi da akan mamuna khut thoknakhre Kuki militants ama leikhidre Than hilaglaba Manipur gi rang sik matana Prime Minister na wapam da phongdoktuna redibis state lenga sina karimata haidabagi rahaibu wang siki pakum sip minister na pigadabne singjamai romdagi sip minister banglo tamna thomjilakhiba masing yamdu mera paibi singjamai singa makhada state force repeat action force na thatuna salandabadagi Asian highway Imphal More lambi tangkai thingdana khongjang sangsingkhre Tuan mapong gi mera paibi loop mapan sip minister unadriba phaw halaroi haina sangsingkibi ihodu sawatuna lakhiba Maiki kyadagi masing yamlo maira paibi sing aduna ayuk pung 12 makhairom tabadagi lambi tangkai thingjilaga lesinki miyang ihodugi pawtabagi sip minister na mihut khara laklaga unabigi ayaba piraki adubo khongjang loi sing aduna mihut khara khangalaga unawi yaroi miyang apuna unagadabani natragana sip minister masa singa makhara laklaga miyang unadriba phaw mafam asidagi halaroi haina khulaw kya lauduna laki sip minister unadriba phaw halaroi haiba khongjang adu saruk yakhibi kyamgai maning lekai digi maira paibi awangum ebe yaimana hai haukiba me ahumdagi lamdam asida yomai thaba madi mihat mipun kya sathabagi tamchiba irang thokliba sida leba sigi Prime Minister na wapam mata phongdoktana tumina laisiliba sigi asengbu wakalon miyamna khangba pami natragana istelenga sina Prime Minister na wapam mata thamdabagi tumina laidibra haiba wang sigi pakum sip minister khangba pambagi sip minister unaba lakpani adubu masing yamlob state force am repeat action force sing asina satpi yaro haina singjama singa makhada thatlaga sanghandabani sip minister unadriba phaw halloi haina imalu mapanasin sap yungna leble lengana tangdu letaba purak le haina tattana lauri basi kadai da leidibano security na kayam kuina ngaklaga lawpan ma yagadoribano matam sanglaba irang asi puoroisin prangna bo hona daba una usina driba lenga
tasinadriba lenga sida khangananaba uhananaba maira paibising asina thong thilaklibi Shingmaijindagi mera paibi thawgam sawbana hai irang asi torbung bangla da harakpa matamda state lenga sina masing yamna security force sing thajilamlabani phibi masi yoroknot mafam khudimakta mikap mirau kholna nilliba mayumake leitabi ki awaba mayoknariba si lenga asina thokan mani miyamgi damak leba ki damak minister unabi khongjang asida sharuk yaba lakhibani minister unadriba phawbum phamsidagi halaro yana phungdoki khongjang aduda ipam khambi mai haure khambi maikalo matik chadraba inagi prime minister amasung union home minister phamthado matik chadraba governor delhi da hanbikro manipur gi lehawa sunadraba national political party sing muthakadabani manipur gi miyam apun bigi lising makhada satminarasi haibna sing mathaw pleka sing sijanaki bagloyna khulaw kya manum sulaki ngasin midang pung mapalum tarakpadagi hauraga athing phawba singjamai junction yunam laikai mayangmop laikai sing mafam sing namasing yamlaba miyam security force sing akan mongna munaki miyam adubu lakshina na bokona security force sing gi mekeri tier gas camera kaki thadu osida khungjang camera asu apanangki haibigi report lai adubu kayam yamna soklabagi amadi miyoi kya soklabagi haibina singma akupa pawdu report asina iba matam phawdu phamngamdri nakalamoramda Bishnupur district amasung Chambur district ani gi lona bada leiba Khoijumantabi amasung Saidel Mangjal security force amasung khungakpa singa Kuki militant sing akan mamona kuthonaki ngasi nungalamdai pung mari makhaidom tarakpadigi hauraga bunker da leinaraga numai kapnaki adubu numai kapnaba adu nungthilgi matamdagi hena kanchinnaraktu numidang wairam athengbada security force sing na kapda Kuki militant ama leikhidre adubu Kuki militant ki bunker manak nakna asi baksang adu leikiba maram na haksang adu di laukthokpa ngamdre haina thadokthokpamdagi press na phangba paun hairi adu meinamak lenga ke authority singi maikei degi thawdo asida misimina yawbagi report amata hauju phawbi oina adurakpa laitri adu hausuku ina di miam paus mata se lu sinjara ge mas miam pura no update ngamina si